खरुमजरे ISTV पाउमियंग ताबिरबा सिंगु तराम नोक्चरे हौजुमरोइबा पाउ बेस बरुआ कमिटी की रिपोर्ट ता खुदकी ओइबा थौरांग सिंह लौखतपदा अयाबा पीरे हाइना यूनियन होम मिनिस्टर राजनाथ सिंह हना फोंगदुखरे सरेंदरी पॉलिसी की मखादा तोंगानबा रिहेबिलिटेशन सेंटर थमनबा लम लौसिले हाइना डेप्यूटी चीफ मिनिस्टर गायखांगमना फोंगदुखरे अमदी इमोइनु इमाबु इरा थौनिजबगी थौरम मणिपुर की मफम कयादा पाक सन्ना पांथोकनरे हौजिमा पुंगबा पाउ लेबाग असिगी तोंगान तोंगानबा मफमसिंगदा लेरिबा अवांग नोंगपोक स्टेट की मियोइसिंगदा ताथिता ओइना तौबा कयादगी मिनिस्टर ऑफ होम अफेयर्स ना ममांग सहिगी फेब्रुआरी दा सेमखिबा एमपी बेस बरुआना चेयरमैन ओइबा कमिटीना लांखतखिबा रिपोर्ट ता खुदकी ओइना थौरांग सिंह लौखतपदा सरकारना अयाबा पीरे हाइना यूनियन होम मिनिस्टर राजनाथ सिंहना फोंगदुखरे कमिटी असिगी रिपोर्ट चनहनबगा मरी लेना पांथोकिबा पाउगी मिफम अमदा मिनिस्टरना मखा तारादुना आइनगा मरी लेना लौखलकपा थौरांग ओइना अनौबा सेक्शन 153C अमसुंग 509A हापचिननबा इंडियन पेनल कोड असि सेमदोकलगनी मिनिस्टर ऑफ लॉ एंड जस्टिस नसु सेमदोकदबा असिदा यारे आइनगी मतेंग पीबगी सरुकम ओइना उकिल तरेना साबा पेनल अमसु दिल्ली स्टेट लीगल सर्विसेज अथॉरिटी न सेमले मसिना अवांग नोंगपोकी मियोइसिंगदा आइनगी ओइबा मतेंग पीगनी दिल्ली गवर्नमेंट नसु दिल्ली विक्टिम कंपेंसेशन स्कीम 2011 की मखादा कंपेंसेशन अमसुंग सेल की मतेंग पीरगनी राजनाथ सिंहना मखा तारादुना कमिटीना अखन्नबा पुलिस की थौरांग लौखन्नबा पिकलखिबा रिकमेंडेशन गे मतुंग इना दिल्ली पुलिस ता अवांग नोंगपोक स्टेशनदगी नुपा नुपी पुलिस पर्सनल कुन लौरगनी अवांग नोंगपोक स्टेशन अमसुंग दिल्ली यावना मेट्रोपॉलिटन सिटी सिंगी मरक्ता पुलिस एक्सचेंज प्रोग्राम तौनबा अयाबा पीरे दिल्ली दा अवांग नोंगपोकी मियाम सिंगी खुदोंगचादबा सिंग यंगसिननबा नॉर्थ ईस्ट स्पेशल यूनिट मथौ हौरे मिनिस्ट्री ऑफ ह्यूमन रिसोर्स का मरी लेना पिकलखिबा रिकमेंडेशन गे मतुंग इना तोंगान तोंगानबा खोंगथांग कया लौखतपा हौरे यूनिवर्सिटी सिंगदा अवांग नोंगपोकी मियामना लेबागसी निंखा तमगी इहौदा सरुक याखिबा हिस्ट्री सिंग ग्रेजुएशन अमसुंग पोस्ट ग्रेजुएशन गे थाकता तंबीनबा खंगनख्रे अवांग नोंगपोक लमदमगी महिरोई सिंगी अखन्नबा स्कॉलरशिप स्कीम ईसान उदे सही सिगी एकेडमिक सेशन दगी हौदोकले लेबाग असिगी अतै मफमसिंगा अवांग नोंगपोकी मियामगी मरक्ता अहोबा अमा लैरिबा असि मेंशननबा मिनिस्ट्री ऑफ कल्चर इन्फॉर्मेशन एंड ब्रॉडकास्टिंग ना थौरम सिंह हेना उडननबा थौरांग तौरे सही खुदिंगी न्यू दिल्ली दा अवांग नोंगपोकी नाट फिल्म चिंजाक साना खोनबना चिंगबा उथोकनबा नॉर्थ ईस्ट फिल्म फेस्टिवल अमसुंग नॉर्थ ईस्ट फेस्टिवल पांथोकलगनी जवाहरलाल नेहरू यूनिवर्सिटी अमसुंग दिल्ली की अटोपा कॉलेज मरीदा हॉस्टल साननबगे प्रपोजल डोनर मिनिस्ट्री ना अयाबा पीननबा थौरांग लेरे हाइखे सरेंदरी पॉलिसी की मखादा सु तौरीबा कादर सिंह खुंदा लेताना लेबा याननबा रिहेबिलिटेशन सेंटर साननबगी लम लेरे हाइना डेप्यूटी चीफ मिनिस्टर गायखांगमना फोंगदुखरे ngasi nungthil babu parada leiba ma ki quarter da pau mi kharaga unabada makna tongan tongan ba lalolo group singi imung manung yauna leinana ba loinana farm tawning ba singi thabak paikhat pa yanana ba rehabilitation center asigi manung chana tongan tongan ba compartment sing yaure handakta lalolo ama su tongnarambadagi toktuna kadar sing chenkhriba asigi matangda palladuna kadar sing asina leiramba kem adugi manungda atopa kadar ani phumambaga mari leinana ain gi chap saba thabak laukalakani kibadagi lal haibana luchingba URF group asi chatkhibani memorandum of understanding da yauriba niyom sing adu fulfill तौदबदगी चटखिबनति हाइखे मिनिस्टरना मखा तारादुना हौखिब चही असिदा अफबा फतबा कया यानरगा चटखिब चहीने मणिपुर सरकार की ओइनदी अफबना नंब चहीने हौजिक मणिपुर सरकारना पाइखकदबा मरु ओइबा प्रोजेक्ट कया पाइपलाइन द लेडी मणिपुर की मसक थोकपा प्रोजेक्ट कया पाइखतख्रे ममांग सहीदा बोम कया पोखाइखिबा दुदा चेनबा मियोय कया फगतख्रे ममांग सही सिंगा येंगनबदा मिशी मिना की चांग हंतखे नुपी अंगांग चथबा वाथोक सिंह हेंगलकलिबा असि कोकननबा सोशल एजुकेशन पीबा मथौताई मणिपुर सरकार ना पांथोकलिबा थबक थौरम सिंह असि चिंगमी तमी मयामना कोऑपरेशन पीबा अमदे सरकार बु थाजबदगी सागत थौरांगी थबक पाखत पंगमबने मणिपुर पुलिस की हाइदोक्तना लेरिबा कांस्टेबल लौबगी रिटर्न टेस्ट चटलिबा जनवरी था असिदा हाइदोक पंगमगनी हाइनसु होम मिनिस्टर सु ओइरिबा गायखांगमना फोंदोखे सेल्फ एम्प्लॉय की टाइप का तंग बले सो द फार्म तो नहीं है सो नो ये ना अकमदी की प्रोग्राम कन ताऊ जगह रान थोकी बदा जकी
सासित तो से फराम मेरे अभी यहाँ से फिगर बीजे की के फैशन की बा मशीन अभी का सासित तो भी मशीन हाउस थम जाए फराम में सासित तो है करके अवार्ड से कोई जिसका सासित से पुतुक तो भी आता साइंटिफिक साइंटिफिक इन्वेस्टिगेशन अमन बैकअप तो जल्दी सासित से मांगन में आता है अमरमदा खुनेक तौदुना बोम पोखाय हनबदा यावरिबा मियोसिंग सेल खरखक्की खनबिगनु असोपन नंगबदा थेंगनरिबा अवा अनासिंग अदु इसा इसागे इमुंग मनुंगदा थोगलमलबदे करी ओइगनी हाइबसी खंथबा मतम यौरे फोंदोखे Delhi area da UG group sing uniform setlaga changbangam outsource ki matengna asigumba pamdaba thodok asi thokhanbani masi churan thabagi thawonga chap manai phonukladuna lamdam asita thokiba crime kayagi sar sit thagat khre anoba sahi lakpaga loinana lamdam asigi miyamna sunombagi hainabi lehanduna manung amasung mapanda leiriba miyosingna democratic way da changlaktuna apam pamda sing phongdoknaba appeal tawke Imoinu imabu irat thongni bagi numit Manipur gi mafam kaya da paksana pangthoknari sahi kaya gi mamang dagi imoinu imabu kurumzaba amadi irat thongni bagi thoram asi maitai singna mapung oina pangthoktuna lakli senglaba numit asibu ngasi Manipur gi mafam kaya da paksana tongan ba club organization amadi loop kaya na sinduna pangthoknari Manipur gi senglaba kangla religious committee na sinduna imoinu irat thoram pangthoke Angan bayuktagi hauduna pena sakpa amadi wari libaga loinana nat ki jagoi kaya utke miyoi kaya na imoinu imagi mafamda ngamjaba potlam kaya katuna yaifa mangol thawni ki Kangla religious committee gi chairman Nilabelana haikibada ima imoinu asi saiwon taret onba imane masi yumda su miyoi kaya na irat thawni bagi thoram pangthoktuna bukai langai thanna lainana ba matam kaya gi mamangdagi chathaduna lakli haike Namun kemudian lagi itu nanti maksud sebenarnya kena irema, mayu kemudian ngarema, ada pawai ada pawai ada lan di macam mana, kemudian lalema, lan di laisu. Semua itu maksud saya ontere lawan lain bina hiku lagi ana badu hipoki oi badu masih ikoi mamang lagi mungkin betul betul macam deh hai betul ikoi masih lagi Imoinu imagi irat thongni bagi thoramasi khurai ahongai pung konba lupna sinduna khurai ahongai pung da supang thoke utra sanglen gi makhada khurai ahongai kanba lupna sinduna pangthoki ba thoramadu da lubasigi advisor ks gunindro maitaina lamdamasigi matam kaya gi mamang dagi chanaduna laklaba imoinu imagi mafamda thongni jabagi thoram asi ngasidi mi kayana paksana pangthokna rakle ngasigi mirolna aikoi gi leijari ba chanabi amadi imoinu imagi magunbu khangba helakpani haike orang nak bidang kapai thong jawan is krai hong kong kan rupna pada kai ini istana itu bukan club jadi kita dining room punya dekat kami nak baik orang Jepang kok jawan Imoinu committee yaripok sipai lekai na susinduna nipalak suba imoinu irat thongni thoram sipai lekai guidance club ki lampak ta pangthoke thoram asida parliamentary secretary Kesa Megasandra Yaripok Municipal Council gi Chairperson Sagol Sem Ranjita Leima BDO Maibam Ibotombi Su Sarukya ke Parliamentary Secretary K Megasandrana numit asina lakpada state asida laiminari ba kanglup khudingmak nungsi sanana santi leiba chahonga hongba watapa ba lamdam ama oirasanu haike apikpa phurup sing masagi nat culture ngakna hingdrabadi mutkhigani haina veteran politician o joina phungdukre Wapama singasi kawa community hall da chagle lamaga loina na pangthokiba imoinu irat thongni gi thoram da makna phongdokhibani o joina makhata raduna apikpa furup sing masagi nat culture ngakna hingdrabadi mutkhi haibasi malengi mafam kaya da thokiba thodok watok singna mayek sengna takli imoinu gi thoram asi lamdam asigi maihorol dagi chanarakpa thoram ama oibana lamdam asigi miyamna nungi wahan thok khangna irat thongni pangthokpa chungani haibaga loina na anoba sahina lakpada thokaningdaba thodok Toktaba nungsi sanana leiminaba lamdam ama purakpa oirashanu haike Anong saina lakpada imoinu irat kaloinana mioi bukonai da saukatba nungsinaba miam nungsinana dinana magi furuki sanaba jatigi saukatba kaloinana madugumba yaibaba nungaiba mangoldu mioi bukonai da Bharat Prasada Manipuri Prajapu Utapira Jamu aina paugela thamjari
Ima Imoinugi Irat Thoram Assam State ki Nagaon District ki Manung Chanalaiba Hozai gi Maitai Singna Kundari ba Khol Singdasu Apun ba Naharol Irat Loop Head Office Lanka Hozai gi Mieng Makhada Udoipur Thoiren Khol Gawarnagar Amadi People Pukri da Pangthoki Irat Loop ki General Secretary Mutum Ningthemna Maitai ama oina aikogi lining laishol sing chatuna mapanda leiriba mitai sing ngasi fawba lakle aikogi inat lining laishona se aikoina sakhatna bakanna honaduna lagle thoiren kulda ima panthoi bigi irat khubam amasu mamang sahigi me kunma pandagi sagat pa hore masi chaurakna lupa lak nipalom changna sagadabani masida miyamna angamba mateng pangbiu haiki Laimarol lamjing kol amasung All Manipur Tami Chingmi Apunba Nupi Lup Anina Kusamnaduna Imoinu Imagi Irat Thongni Numit Nupigi Phidam Phirep Nabat Numit Thoram Haina Uripok Polem Laikai da Leiba Lining Thau Khamlang ba Masai Konda Pangthoki Thoramasi da Lemakon gi President MC Rita Nupi Samas gi President Thokchom Ramani Leima All Manipur Tami Chingmi Apunba Nupi Lup ki President Soibam Momon Leima amadi Apunba Nupi Khunai Lamjing Lup ki President Urit Kingbam Memcha Su Sarukya Ke Namdamasigidamak Thawai Thakraba Athobi Singi Famdasu Ikai Kumna Putke Imoinu Ahongbi Irat Thonigi Thoram Yumthong Kuding da Pangtok Nabatanatana Tongan Bat Lup Kayana Sinduna Miyamgi Oiba Mafam Kayada Su Pangtok Nake Numidangi Matamda Maigi Kumay Amadi Natki Oiba Thoram Singaloinana Mafam Kayada Pak Sana Pangtok Nake Kun Mangarak Suba Oina Yumnam Lekai Dairembi Lampak Dasu Poirei Ithiba Lupna Sinduna Pangtoke Thoramaduda Natki Oiba Thoram Kaya Su Pangtoke Lubasigi Advisor Namairakom Nilakantana Imoinu Irat Thongni Amadi Imoinu Imagi Horofam gi matangda wafum kaya phungdorakle living being ai leitre ahing bai leitre siga tabani aduna madu sonjung tasangna na siendana mangandana madu hinganare thammi haibegi mabu imuinu haina ko Singjamai Laisang Them Laikai Community Hall Sulamdam Adugi Miyamna Sarukyaduna Imoinu Irat Pagi Thoram Pangthoke Thoram Aduda Tongan Ba Natki Oiba Jagoi Isagi Thoram Kayas Utke Singjamai Jirom Laikai Imoinu Community Hall Su Imoinu Irat Pagi Thoram Pangthoke Natki Oiba Laisontin Songi Thoram Kaya Mafam Aduda Pangthoke Singjamai Chingamakha Furamakongda Model Club Chingamakha Apunba Nupi Lamjing Lup Amadi Sanulalna Sinduna Imoinu Irat Pagi Thoram Pangthoke Natki Oiba Makal Mathelgi Thoram Kaya Sililang Liba Singna Miyamda Uhanke Kaisamthong Ilangwam Laikai Dasu Pena Phamsak Phangna Bagal Luinana Imoinu Irat Thongni Thoram Pangthoke Thongkhong Lairembi Irat Thogal Lo Wangjingna Sinduna Kunma Thoi Suba Imoinu Irat Thongni Thoram Wangjingda Leiba Lairembi Asigi Sanglena Pangthokre Thoram Asigi Manungchana Yengkhom Indirana Iba Wari Masagi Lairik Luhongdaroi Phongkre Jelangnong Jatigi Khwaidagi Chauba Kumhai Gangaina Lakpada Manipur gi Governor Dr. K.K. Paul Chief Minister Okram Ibobi Amadi MPCC gi President Gai Khangamna Yaifa Paujel Pirakli Kumai Asina Lakpada Sakhat Pagi Lambida Khumang Sauksinba Hena Nungsinaba Amadi Nungai Yaifa Ba Oirashanu Haina Jerol Singh Asina Phongdorakli Tombisna High School da Kaithel Sananabagi Government na Thabak Hawgalakpada Yamna Chingnaningai Oiba Mawongda Mass Grab Ama Leramliba Asi Working Committee of Apunba Loop Manipurna Yamna Lumna Lobaga Luinana Pangliba Kok Sing Asigi Chap Sabat Langlalangjin Ama Manipur Sarkarna Athubada Lautokadabani Haide Committee Asigi Coordinator Ahumna Thokpa Cherol Amana Ingchol Singamaka Chamapal Humpudagi Hauragat Lamdamasida Abspa Thamjilakpadagi Ngasi Fauba Security Force Singna Counter Insurgency Gi Namada Mihat Mipun Fact Encounter Enforce Disappearance na Jingba Kaya Ama Paring Naina Sataduna Lakli Mamangda Asigumba Sasinaba Mihat Sing Asigi Chap Sabat Langlalangjin Pangkitabadu Handaki Pangliba Miyobagi Saru Sayang Sing Asina Masigi Mayak Laraba Kudam Changdam Oigadoribani Hauzik Fawada Lamdam Masida Sasinaba Nongmay Kapnabagi Taudokta Laikidabasi Punna Miyoli Singamaga Chamangarom Laikre Masigi Manungda Supreme Court na Kara Laukatlaga Hearing Chatabada Loinamak Fact Encounter ni Haina Lautokrabani Insurgency gi ihau leiba armed conflict ki saitheng leiriba lamdam asida political oiba warration ama purakpagi mahutta India government na Manipur miyambu terrorist natraga lalhuba ngakta oina uduna lamdam asida lisang sitna apspagi marunda mihat mipun chathaduna leirakpani haide handak ikang khangogdana miyoibagi kok phangliba asi mathong maram khangdana sipaina mangan bikraba thawai sing aduna miyamda laman khumnabagi tanja ama pibani haina apunba lupna lawi maramdi
Saru Pangliba, Mafamasi, Matam Sangna, Security Force in Ledam Laba, Mafam Amane, Taudo Sigi Matanga, Manipur Government, CBI Inquiry, Tohangani Hibasi, Miam, the Tat Tauduna, Utsaibani, Haina Lawi, Madam de Mamang Takta, Security, the Sataba, Miamipunga, Marilainaba, Casing the Government, Lokat Kiba, Inquiry Sing, Mayek Sing na Puto Kiba Lake Day. Manamasina Sarkara Sina Taugani Hariba Inquiry Committee da, Apunba Lup Natazade, Manipur Sarkana Miam Yinglaga, Tubumatamda, Marilainaba. Subject experts sing yauba yamna transparent oiba awang bathaki committee ama semlaga thaudo asigi matangda yamna kupna yengsingadabani sab saba report ama akaknaba matam amagi manungda Manipur miyamda putoknanaba honagadabani masiga loinana breki matungna me mutaram nokchari PLA na chathariba operation jekyll gi India gi lanmi singi mathakta mathang landakre Lanfam Singa Sida Yagnabagi Maikaida Sopa Siba Yaurabasu Makogi Mingsat Kananaba Honabada Losinki Hade Lubasi Secretary Publicity Robin Kumangi Cherolamana Mamang Sahi Insolutioni Taramarigi December Kulumdegi Ayupung Taramatoy Makai Tabamatamda Infal Ukrul Lambigi Mahadeva Masung Litangi Marakta Christmas Kamari Lenana Kunza Singna Harau Kumhai Pangtoklingai Manungda Miyambu Akia Kang Pokanba Pokanaba Thorakpa Taruk Suba ARG Kangbu Amagi Matakta Pokai Lang Tatuna Landa Ke Landabadu Taruk Suba ARG Kangbu Aduna Ayuk Angan Bada Makonga Thorak Laga Chingmai Amada Pamduna Lady Ngaida Numijung Bamatangi Makogi Sana Taknaba Garina Tilakba Adu Kangbu Adudagi Mui Humna Lauraga Kakalak Pagilambi that Landa Ke Landaba se ARG Mui Ama Hatki Hare December Kunmarigi Ayuki Pung Taraga Minute Nipumanga Tabamatamda Infal East District Lamlai Police Station gi Manung Chanalaiba Nongren Amasung Nongpo Kaksingi Marakta Laiba Mafam Amada Nipumapan Suba BSF K D Company gi Kangbu Amagi Matakta Pokai Lang Taktuna Landa K Landaba adu Nipumapan Suba BSF Amasung Nifu Suba ARG Kangbuna Mafam adugi Miyam Amasung Lambi da Chasaba Miyam Singda Akia Kang Pokale Haibagi PLA na Pau Pangbadagi Makogi Matakta Landana Batlum Lingaida BSF Kangbu adu Sangsilak Padagi Landa Kibani December Kuntrama Togi Numidang Wairam Pung Mari Helak Pada Chandal District ki Kotha Khulmaya da Kunmari Suba ARG Kangbu Amagi Matakta Pokai Lang Taktuna Landa Ke Landa Basida Kunmari Suba ARG Mui Ani Hat Pagaloinana Kharana Sokan ki Hade Landa Basi Kotha Khulmanakta Laiba Kunmari Suba ARG Kangbuna Nakal Ani Dagi Langi Lanbo Thabo Posinduna Nakal Ani Dagi Thorak Pagaloinana Nakal Amagi Kangbuna Singdol Amada Lumduna Lairaga Atopat Nakal Amada Karakpa Kangbu Aduna Singdol Amatamna Karak Pagilambi da Satakibani Pokai Langda Turaba ARG Kangbu Adugi Maraktagi Mamang Taduna Lakpa Mu Ani Kutakta Siki Amasung Makogi Tung Induna Lakpa Karana Soke Makogi Lansang Maya da Satakibat Lanfam Aduda Saiteng Panglabat Lan Missing Adu Kangaw na Bagat Luinana Makut Hanbangam Dana Lehauki Hare PLA na Irebak Manipur bu Kudum Chansiliba India gi Lanmi Singa Lanteng Naduna Lagle Amasung Imalaybak Manipur Amasung Aikoigi Miyambu India gi Tamthiraba Lenga ki Punsirol Asidagi Maning Makha Tamba Phangriba Fauba Lanteng Nakigani Hare PLA na India gi Lanmi Singi Matakta Landabagi Thabak Chathabada Manipuri Singna Mapung Oina Thabak Tauriba Manipur Police Manipur Rifles IRB na Chingbada Atamnana Kutha Kidaba Asimak Mai Pakpa Amani Haina Lobiyai Force Singasida Thabak Tauriba Isil Inaw Singnasu PLA bu Matam Kudingmakta Saugat Pigani Haibasi Achet Pathajabani Insoli Singani Tara Marigi January Kuntaruktagi Sahi Loiba Fawada Lupasina Tongan Ba Mafam Kayada India Lanmi Singi Matakta Mai Pakna Landa Kiba Asigidamag War Office Tagi PLA gi Chief of Army Staff na Demo WAF Amasung RNDC Thabak Sing Asibu Silang Kiba Sing Thabak Asi Pangthokpada Sarugya Kiba Sing Amadi Mateng Pangkiba Iramdamgi Miyambu Ngamkai Leitana Thagatpa Phungdorakle Lambi Thong Kudong Sadaba Amadi Law and Order gi Phibam Phattabana Matam Amada Lam Koiba Chatpa Kinaramba Imphal East ki Androda Ngasidi Lam Koiba Singi Khoidaba Mafam Ama Oire Tourist Spot Ama Oinanaba Cable Car Sizinaduna Semgatnabagi Pandam Thamle Hiramster Report Ama Punna Ekar Chamarum Park Sauba Andro Kharam Lekai de Leba Santhai Natural Park Ngasidi Lam Koiba Lakpa Myo Singi Nuairawa Famama Oire Atai Mafam Singa Kenaba Amana Park Asigi Koibada Ladiba Dukana Madi Yum Singdagi Sana Tangnaba Amadi Tong Tangnaba Polam Kudimak Pangmana Masang Acta Chalabasu Picnic Nuaina Pang Tokpayaba Mafama Oiri
ꯏꯪ 2006ꯗꯒꯤ ꯍꯧꯅ ꯀꯦꯟꯗ꯭ꯔꯒꯤ MLAꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯦꯝꯒꯠꯂꯛꯈꯤꯕ ꯄꯥꯛ ꯑꯁꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯆꯍꯤ ꯍꯧꯕꯅꯆꯤꯡꯕ ꯅꯨꯃꯤꯠꯁꯤꯡꯗ ꯃꯤꯅ ꯆꯤꯛꯅꯕ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯂꯝ ꯀꯣꯏꯕꯁꯤꯡꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯅꯕ ꯑꯦꯀꯔ 10 ꯄꯥꯛ ꯆꯥꯎꯕ ꯃꯐꯝ ꯑꯃꯗ ꯄꯥꯅꯝ ꯒꯥꯔꯗꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯩꯀꯣꯜ ꯑꯃꯁꯨ ꯁꯦꯝꯒꯠꯄ ꯍꯧꯔꯦ ꯒꯥꯔꯗꯦꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯝ ꯁꯥꯗꯨꯅ ꯑꯌꯦꯡꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯪꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯕꯗ ꯅꯠꯇꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯨꯔꯨꯞ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯄꯥꯟꯗꯝꯁꯨ ꯊꯝꯂꯤ ꯂꯝ ꯀꯣꯏꯕꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯅꯕ ꯏꯝꯐꯥꯜꯗꯒꯤ ꯋꯥꯈꯥꯗꯒꯤ ꯈꯂꯣꯡ ꯑꯃꯗꯤ ꯈꯂꯣꯡꯗꯒꯤ ꯁꯟꯊꯩ ꯅꯦꯆꯔꯦꯜ ꯄꯥर्क ꯍꯛꯊꯦꯡꯅꯅ ꯀꯦꯕꯜ ꯀꯥꯔꯅ ꯁꯝꯅꯍꯟꯅꯕ DPR ꯁꯦꯝꯗꯨꯅ ꯇꯨꯔꯤꯖꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯁꯤꯡ ꯑꯁꯤ ꯁꯦꯝꯒꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯤ MLAꯒꯤ ꯂꯣꯏꯅꯕꯤ ꯊꯧꯅꯥꯎꯖꯝ ꯑꯣꯡꯕꯤ ꯕꯕꯤꯇꯥꯅ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯀꯦꯟꯗ꯭ꯔꯒꯤ ꯄꯥꯛ ꯑꯅꯤꯁꯤꯗ ꯁꯟꯊꯩ ꯄꯥꯛ ꯑꯗꯒꯤ ꯄꯅꯝ ꯅꯤꯡꯊꯧ ꯄꯥꯛꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯨꯡ ꯑꯗꯒꯤ ꯑꯃ ꯑꯩꯁꯦ ꯂꯣꯏꯅ ꯄꯣꯔꯛꯇꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅꯒꯤ ꯐꯪꯒꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣꯗ ꯖꯒꯥꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯥꯛꯄꯗ ꯀꯤꯅꯔꯝꯒꯅꯤ ꯀꯩꯒꯤꯅꯣꯗ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯆꯤꯡ ꯑꯣꯏꯖꯔꯒꯁꯨ ꯖꯒꯥꯁꯤꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯝꯇ ꯑꯩꯁꯦ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯑꯗꯒꯤ ꯑꯩꯁꯦ ꯑꯃꯠꯇ ꯗꯤꯁꯇꯔꯕ ꯑꯃꯇ ꯇꯧꯗꯅꯕ ꯑꯩꯈꯣꯏ MLAꯅꯁꯨ ꯌꯥꯝ ꯀꯟꯅ ꯈꯨꯟꯒꯤ ꯑꯩꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ MLAꯅꯁꯨ ꯀꯟꯅ MLAꯅ ꯑꯩꯁꯦ ꯋꯥꯔꯤ ꯀꯟꯅ ꯑꯩꯁꯦ ꯃꯥꯒꯤ ꯁꯥꯏꯠꯇꯁꯨ MLAꯅꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯈꯨꯟꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯏ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯈꯣꯏꯗꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯕ ꯑꯃꯗꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝ ꯀꯌꯥꯁꯨ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯂꯥꯛꯄꯤꯌꯨ ꯂꯝꯗꯝꯁꯤꯒꯤ ꯐꯖꯕ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ MLAꯒꯤ ꯂꯣꯏꯅꯕꯤ ꯕꯕꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯂꯤ ꯖꯒꯥꯁꯤꯕꯨ ꯂꯝꯕꯤ ꯐꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯀꯟꯅ ꯑꯩꯁꯦ ꯐꯅꯕꯩꯅ MLAꯅꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯁꯦ ꯃꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯐꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯑꯗꯨꯝ ꯂꯩꯕꯤꯔꯤꯕ ꯑꯩꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯕꯤꯔꯤꯗꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯖꯒꯥꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯐꯖꯕꯁꯦ ꯁꯤ ꯌꯦꯡꯕꯤꯔꯨ ꯂꯥꯎꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯃ ꯑꯩꯁꯦ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕꯁꯦ ꯖꯌꯟꯇ ꯀꯨꯃꯥꯔ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯔꯤꯆꯥꯔꯠ ꯔꯟꯖꯟ ꯑꯟꯗ꯭ꯔꯣ ꯏꯝꯐꯥꯜ ꯏꯁ ꯃꯤꯂꯥꯜꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯁꯣꯛ 2015 ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛꯇ ꯃꯤꯇꯩ ꯃꯌꯦꯛꯅ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯤꯡꯗ ꯃꯀꯣꯛꯇ ꯆꯥꯎꯅ ꯊꯥꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯅꯋꯥꯔꯤ 10 ꯃꯩꯇꯩ ꯃꯌꯦꯛ ꯊꯥꯔꯝꯗꯕ ꯈꯨꯗꯤꯡꯃꯛ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯗꯅꯕ ꯈꯪꯍꯜꯂꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯣꯏꯔꯦꯡꯒꯩ ꯀꯩꯊꯦꯜꯗ ꯈꯥꯝꯂꯤꯕ ꯑꯣꯇꯣꯁꯤꯡꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯔꯒꯅꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯌꯦꯛ ꯂꯦꯝꯅ ꯊꯥꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯂꯨꯄꯥ ꯆꯥꯝꯃ ꯂꯧꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯔꯦꯐ꯭ꯌꯨꯖꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯃꯅꯥ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯈꯟꯅꯕꯗ ꯊꯥꯒꯠꯄꯗ ꯌꯥꯎꯈꯤꯕ ꯍꯨꯏꯔꯦꯝ ꯕꯤꯍꯥꯔꯤꯒ ꯃꯤꯂꯥꯜꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯂꯦꯛꯁꯤꯀꯣꯟ ꯀꯃꯤꯇꯤꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯤꯂꯥꯜꯒꯤ ꯃꯤꯐꯝ ꯑꯃꯅ ꯄꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯟꯗꯣꯛꯄꯤꯅꯕ ꯂꯣꯏꯁꯪꯗ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯣꯝꯕꯤꯁꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯝꯄꯥꯎꯟꯗ ꯀꯩꯊꯦꯜ ꯑꯃ ꯁꯥꯒꯠꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯪꯈꯤꯕ ꯁꯔꯨꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯊꯤꯒꯠꯇꯨꯅ ꯃꯤꯌꯥꯝꯗ ꯍꯤꯡꯅꯕ ꯔꯥꯏꯠ ꯄꯤꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯆꯤꯌꯥꯝ ꯅꯔꯦꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯦꯝꯁꯨ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 30 ꯑꯦꯝꯁꯨꯅ ꯇꯣꯝꯕꯤꯁꯅ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯄ ꯑꯃꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯁꯤꯡ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯗꯨꯗ ꯑꯆꯨꯝꯕ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯕꯛ ꯂꯦꯞꯄ ꯐꯪꯈ꯭ꯔꯤꯕ ꯁꯔꯨꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ CBIꯗ ꯊꯤꯒꯠꯍꯟꯕꯒꯤ ꯃꯍꯨꯠꯇ ꯔꯤꯇꯥꯌꯔꯗ ꯖꯖ ꯑꯃꯅ ꯂꯨꯆꯤꯡꯕ ꯀꯃꯤꯁꯟ ꯑꯃꯅ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯌꯥꯎꯗꯅ ꯊꯤꯒꯠꯍꯟꯅꯅꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯈꯤ ꯑꯦꯝꯁꯨꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯌꯥꯅꯕ ꯄꯨꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯊꯦꯜ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯊꯨꯅ ꯀꯩꯊꯦꯜ ꯁꯥꯕ ꯂꯣꯏꯁꯤꯟꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯁꯔꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯈꯤ ꯀꯩꯒꯨꯝꯕ ꯃꯁꯤꯒꯤ ꯄꯣꯠꯆꯩ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯒꯃꯦꯟꯅ ꯗꯤꯃꯥꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯩꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯁꯨꯅ ꯊꯝꯖꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯝꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯤꯗ ꯃꯁꯤꯗ ꯈꯤꯇꯪ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯣꯛꯂꯛꯄ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯨꯅꯁꯨ ꯐꯦꯃꯤꯂꯤꯁꯤꯡ ꯑꯃꯗꯤ CCSOꯁꯤꯡ
Manipur public prasasing loin a yauraga masigi asuma hamnabagi sanction Imphal da nungtigi nungtil da phongba pause kanglei paki mairagi kuntrom de suba mapok numit thoram Manipur Press Club ta pangthokre numida sida Manipur Pollution Control Board ki Chairman Dr. N.G. Bijoy IPR ki Director W. Rajen amasung kada gi Additional Chief Engineer K. Manoranjan Susarugya ke thoram asida electronic media gi khwaidagi phaba paumi gi mana ISTV News ke reporter Michael Jet Yumnam print media gi khwaidagi phaba nupa paumi gi manada poknapham pause gi thongam Premchan Nupi Paumigi da Huelan Paugi Asem Bibisa the Piki. Kanglei Paki Mairagi Kwaidaki Pava Hoker Gimanada, Dera Krizam Nekai Dagi, Chirom Biren the Piki. Kanglei Paki Mairagi Chief Editor Wankemsa Samjaina, Pauzi Asina Aigi Migi Tidana, Paumi Amana Topam Topa Tabak Japsana Tauduna Lagli, Pauzi Asina Hekla Makai, Michang Mikai Naidana, Miyangi Tabak Tokigani Haki. Cham na ko dia buda ko me di sar pata to so ai di ni iman to so to de ai de to ma ai ta de ai Quran cha ne ko pa so na ko so pekti ne ko yo sum na di text ne ko responsibility de text to ko socially Sahi Mari Kaptangai Banupi Masa Ama Yum Taktagi Taraktuna Rims Hospital the like in a cray. Though see Nasi Puma Palom Tabamatamda, MZ Avenue the Leba, Kargi, Part Yonba, Classic Dukargi Matakta, Sanaduna Leba, Pigli Banupi Masa Ama, Saba Lushindana Lady Bas, Jackpal in Karaktuna Tarakibani, Sola Banupi Masa other day, Santi Yadab, Jahimari, Apopa, Sanjit Yadab, Watida Guinea, Housigna, Classic Dukangi Matakta Labani Hade. Manipur da ana layangi thabagasi hena khumang section hange hairabadi district khuding makta lairiba hospital sing mapung phaba hospital amamam oihanba tangai fade haina rims ki urology department ki Dr. S Rajendra na ISTV news ka unabada phongdorakle ai motadi district khuding makse ai kogi full fledged hospital district and even primary community health service Kerala daga everywhere moi operation taweba ana kogi ai nai gi sata sing du haire aina tambigi base noigi districts ki fane ame pass to base ni phu yang kai khangdi hele ngasi ba wo noi khara di doctor surgeon bo oide haidi moigi mafam do su moina develop to jugadam ne ba akoi manipur gi politician hai chief minister or finance minister ji delhi dil a wo na te akoi do wo helim ne ba adumai to dana akoi gi health sector se every part of the state uniformly develop to honna bi jamakta aigi motor local doctors hai suppose tamilong gi aigi satra ma MBBS thoughts to matungda MS ani hu ko hening ab moidu leiragadi mai maram ni na ma du leirani posting problem leiroi aragi language kari anything karo to aduna I the health sector develop to jeragadi I think we have to develop all over the state Magna Makata na Fundorapada, Ana Layangi Tabagasi, Hena Sakot Hananaba, Honabada, Ana Layangi Tabak Tauriba, Dr. Amadit Narsinga, Administration Tauriba, Sarkargi, Makoktonga Singa, Pau Pongaduna, Tabak Packet Minabatangai Fade, District Hospital Amadit Tongan Tongan, Mafam da Lairiba Community Health Center, Primary Health Center, Natingba Punamak Zapsana Matorabadi, Arapa Mafam Kayadagi, Rim Samadi Jenims Hospital Yauna, Private Hospital Kayada, Anaba Layang Balakpada, Makoina Tengariba. Kudung Sadaba Amadi, Sel Tumgi Awaba Kaya, Kokanba, Ngangani Haina Fundurakle. Station as who a quick Halitana, Unaraga. Heidi, Moina secretary from there in his home letter, Usuna the Kariwali Gejo, meeting at Taudana, Pop Hodona, Kamai Tosige, after all, a coin operation Togodoriba lying at the Coini, Adana, Kanoga, Minister Singa, ID, bureaucrat Singa, Koiga. Karai the Wali, even a coina social service oina remote part of Hujiki, the Haido Shata sing with the Vanina, a coina, the Gomenasu, every 2 months posting to the Hare. Adimatakta, a koi society like Association of Surgeons of India Gaina, Zayudi meeting at away, other coinaga, voluntary in a koi association is your coina Salaga, so when a surgical field, medical medicine case, a coina koi knowledge, disseminate Toragadi. I think healthcare notice the koi Manipur Pata Banete do Mukehena Fanjergadi in Hijerido. As I every district hospital,
full pleasure go henba just mamingi district hospital hin lehenda ba ngasi manipur operation tawribo hospital government gi si rims ka jenims ka atopam na churasanpur gani we got independence in 47 Kerala the every taluk hospital are getting doing operation taluk hospital babu operation to aduna akhoi gi samna da senapati operation to de okhul no phadok surgeon khara chala tawwa marak ka tawwa ni regular to de aduna chumna gi angang pokpa amagi namakta moi imphal laga private hospital ka kuthra ni phuting bai je moi gi iroi lejewa ka lo yom tamni mai horul dagi aikhogi ipai pu singna nat ki thoram singda sijinarakpa polam kaya mapalam gi potna mahut sinjilakpa asina aikhogi haurakpham amadi lol da chawna saitheng pi haina state udyog ceremony award phanglaba S Bubona Fongdukre Center for Tribal Endangered Language Promotion Board na sinduna Sagolban Bijoy Govinda manakta laiba L Bubon gi yumda pangthokiba pau gi mifam amada wafamasi Fongdukibani Center sigi convener Dr. T.S. Andremanina nat ki oiba thoram kaya da sijinari ba polam sing yokhat pa haibasi furup ama yokhat pada changba tangai fadaba posakni baramasina nat ki thoram singda sinaba polam sing yokhat pa tangai fade haiki L Bubon na aikoi gi nat ki thoram da sijinari ba polam sing mapan gi posing na mahut sin khibana ipa ipu sing na sijinaram ba posak sing khangdaba fawba yaungna rakle haiki khoi loan je jahona ba po chi mang kana ba pot ka loan ga thi alum ona tona ka chapani na khoi gi hong sa gi sa ka sa chi mang le Maisau Taret Film Production gi ahan ba oina putokadaba Manipuri Film sinhaibagi yaifa thongni thoram ngasi kaisam thong thangjam lerakte leiba Prem Sharma gi yumda pangtokre thalamasida ISTV network ki president Khamba Salam Ampimpa gi president Chan Haisnam cinematographer Ganasyam Susarugya ki film sigi story na Alex Yumkhaibam producer na KS Ibochauba direction na Prem Sharmani Chan Haisnam na anoba phaba magul leiba film putopiu artist kaya su semgatsi haiki Ganasyam na film ama putokpada film yauriba artist singi thodang chawi chahi amada film umudra ki mathakta putokpa ngamba si saktokse ningai ni haiki ISTV network ki president Khamba Salam na matam amada de film kumnana ba artist sing thibada aruba matam yamna changba ama oirami adubu hojikti artist marang kaina leire afaba film kaya putokpada anoba artist sing saruk yaba ngamlagani film putokliba singna yariba makai artist singi matam mangandana ba honabi haiki Madam Simao is a Tarasam Family artist Hanto, young woman, artist Hanto, artist of Payolina, artist in Bunamana, Pajeriba, Selma Makumba, Pajerima, timing to Mahan Biganu, section of you, Mataki from the zoo, Amakapopina, never to artist of Pajeri, from the view, Hajabi. Tombis na high school mutat pagi mahutta Manipur gi ariba khubambu kahendana thambana hena phagani leiba kangkhong chaina bahona biganu maitai gi ariba puyat naina biu haina malem lesem kolna thadorok pa cherol break matung me amba mukana taram nokchare Education system soibagi khwaidagi chawba maramdi politics ni sarkar na education system sembada lana semi haina desamna phungdurakle mahiroi lubasigi tarahumdoi suba foundation dega mari lenana president moirangthem angambana thorakpa cherolamana oza lobada afaba matiksaba mahai tambibada pungning sangadaba mi lodana senja thumja tawduna lawi college ki administration da political leader singna khuthingjile transfer tawbu politics ki khulai oina sijinei School sang saba school gi pot chai lobada senja thumja tawe amaromda mai masingda sel thadaba watpana education system ase fail oirakna bagi achobo masak amani sarkar na education da thadariba sel ase yamna watle maramasina school gi awada pa kayamrum leibadagi education system fail oihale cherola sina education da khunai gi safu diet lodabagi nat Mahiroi gi thodang mahiroi singi lichat sajat semdokpa alaman singi wakalol chumthokpa officer singi aranba kaya marik chumna palle State government ki makhada community health center Wangoi Denim Society amagi makhada Thamlani haibasida Wangoi miyamna karamna yagadawribano haina MPCC gi Vice President S Achobuna Fongdokre ngasi Wangoi Ketel Community Hall da pangthokpa miyam gi mipam amada mahangna makha taraduna Hojik Bisnupur District Hospital bu RIMS Training Center oiriba asida RIMS na loksin balaiti aduna Wangoi CAC mutatlaga Denims Training Center oihan bada Wangoi miyamna yadabagi maram karigino haiba
Jenims ki director na khangadabani center asida sakwa thaurangi thabak paikhalakpada taramna oi Jenims training center ohen badi yaroi mifam asida BCC ki president TS Thambal amadi atai miyoi kya su sarugya ke akoi state ki makhada lerba possible society egi Jenim society egi makhada thambada oina madu akoi harapum yabam thokte matam mamada khudung thiraba kanda akoi yamna warakani Jenim su phadana hena awapa areba aheba pusabiro akoi welcome tawe adubu akoi hanagi CAC se masibi state ki makhada mahusha thambal maina adum thabiu sine akon hajir Kaubru singdol da laiba imoinu imagi khubam da su miyoi kaya na ngasi angan ba yuktagi irat thongni thoram pangthokna ke Sarkar na All Manipur College Teachers Association gi khongjang thausadabagi mawongbu haksina lobaga loinana makata ba akan ba khongjang lokhatna ba firep lokre ngasi pangthoki ba executive committee gi mifamna January 5 dagi haugadori ba BA BSc BCom third semester examination su boycott tawragani Sarkar Association gi demand sing thabakta onthoktriba fawba khongjang halloi hare Harauda nauna saba ima nungthel leima kaithel sang ngasi sangakre thoramasida khundrapam jila parisad ki member angobi amasung L Sarachandra su sarugya ke kaithel asi miyamna khaijinaraga awatpana jila parisadna haplaga sabani TS angobina mafam asi kanglup kayana khundaba mafam amani yumda thaba mahai marong sing yonpham leitaduna leiramba adu kaithel asina kharamakai awaba kokhalagani haraurobu models khul ama oinanaba konari haike Nonglai Films ki taranithoi suba oina putokpa Manipur Digital Film tas kamdawi haiba film asi ngasi Gambir Singh Shopping Arcade laiba Akai Cinema Hall da press show pangthokre Siamna present tawba film asigi producer na Bobby Atomni story screenplay amadi director na Ningthau Ranjanni Aribam Lalmani Sarma Kauba Zahi Marfu Humdoirom Suraba Ahalama Kagempali Hudrom Lekaida Laiba Mayumdagi Ngarang Ayupung Taret Lom Tabada Tokibadagi Mafam Kangdana Mankre Nupa Si Futmanga Insimari Wangi Masa Pai Pok Hore Kuchungawi Mamai Koidane Mana Tokiba Matamda Dark Grey Machugi Kongrao Asangba Amasetki Kopi Matsugi Jersey Malitki Kanagumbana Miyo Asibu Tengnarabadi Mobile number 84159 46396 natraga manaknak police station da pau pibiu hade ngasi nungthil pung anirom tabada chahi kunthra mangarong gi leng oigadaba nupa ama pauna bazar gi Zen Mandir galida siduna leiramle mag mafam aduda matam kharagi mamangdagi leyaktuna dukan sing sit sengbagi thabak chatharakpa miyoini magna hinglingai gi matamda maki maming ningthaujam basanta alias inau kawe Bisnupur dagini haina phongdoklami haide maki asiba haksang city police ki team amana lokatlaga muokta thamkre Manipur imagi sangdan nafam oiba nasa sing maichon gi ahanba mapok kumon thoram ngasi charang pat mamang lekai polo ground pangthokre thoramasida UCM gi president Waina Basandra RYDO charang pat maning lekai gi advisor Thongam Syam charang pat gram panchayat ki pradhan Taurembam Ongbi Anita Upapradhan Maibam Ibupisak Susarugya ke thoramasiga mari lenana charang pat khulgi ahal oirabat nupa nupi humudarom da kambal amamam kudol tamke LPG Consumer Singi Direct Benefit Transfer Scheme Chanahan Bagaloinana Kaksingi Miyamna Scheme Asigi Damak Apiba Form Sing Mensinduna Haukiba Thakara Sida Agency Singda Pisin Badat Lofam Toktaba Fee Kaya Laure Miyamgi Kudong Sataba Kaya Asi Yangshinanaba Kaksing GPW Consumers Welfare Union Gi Banner Makada Consumer Forum Amasem Kre Consumer Singna Makoigi Kudong Sataba Sing Kangalaknaba Helpline Number Anisu Hangdo Kre Forum Asina LPG supply tawriba singda makoina lawriba fee sing miyamda khangananaba amasung Union Minister amade marilainaba State Government ki Department su che tharagani kaksingi miyamna electric bill wangkatpa amasung water supply gi sang naidaba kaya su mayoknare hiramasiga marilainana miyamgi oiba mifam amasu pangthokani hare the higher fee sing si sarana lising ani haba yawi akoina tabada lising am sanipan sangi haba yawi ming samanaraga yumna kumba onabada the mind toroga praja makhaida gyan tada kaya amang tholi ado masi thoiba sing asi hoju phawa akhoi kaino khangna maina sum lei ado consumer sing gi mating panganabagi darkar leiba complaint to pham leitaba aduna akhoi si masi darkar la kodai consumer forum asi masi tangai fadana semda ya de haina akhoi sumaina adugi pandam da sembani
Ngarang Thawal District Commando amasung ani Subasam Rifles ki apunba kangbu amana Tera Urak Ngamukong area da thiba humbagi thabak chathabada KYKL gi corporal ama fare hade Police Department ki PRO gi cherol amana faraba mi adudi thangjam abungoba chahi kunithoi apokpa thoiba nongbram mayalekai dagini Mangondagi marumari yauba 9mm gi pistol ama fangle amaromda Ngarang Thawal Police Commando amasung taruk suba Dogra Regiment ki apunba kangbu amana Palel Thongda asat awok sing sek tawada KYKL gi Sergeant ama fare Pharbami adudi Sanasam Johnson sei kunapan apokpa Deven wangu ahalup awang lekai dagini Hauzik sana bagi pau Ngasigi sana bagi pau da cricket Manipur Veteran Cricket Association na Sinduna Luang Sanggam Gate Luang Pokpa Cricket Ground da tim Taramathoy na saruk yaduna sa thariba Taranithoy suba Manipur Veteran Cricket Championship ki ngasasana ki match ta Cyclone Thangwiban na KSC Nambulen bu run humpu da maitiba pikre Cyclone Thangwiban na tos ngamduna ahan ba innings ki batting tawada apiba over kuntra da wicket tarukhak turaga run chama humpu tare lauke Masigi pakum da KSC Nambulen na anisuba innings ki batting tawada over kuntra da wicket nipan turaga run chama sumna tare lauke match asida Cyclone Thangwiban gi Robin na wicket ani amadi run kuntra mari lauduna man of the match takre Hayeng Model Club jinga makha amadi draw khamnam bazar ga sanargani M. Rabichandra Trust na Sinduna Kiamgai Ideal High School Ground that Mamang Thagi Tang Kunma Thoidagi Tim Taramapal na saruk yaduna chathariba taruk suba state level M. Rabichandra Memorial Open Football Tournament ki ngasi ayuk sanakiba ahanba match ta RDD Wangkhai amadi DFA kawa goal amamam chanaduna draw chakre RDD Wangkhai gi goal adu Dipak na chanki DFA kawa gi goal aduna Homendro na chanki match asida RDD Wangkhai gi nanaw da referee na yellow card book tawke Anisba match ta SDC Samuro amadi KFCA sanagadabada KFCA laktabana SDC Samuro na walk over fangkre nungtilgi ahanba sanagadaba match tasu AFC Sagolbal laktabadagi KFCB Kiamgai na walk over lokre Anisba match ki sanakibada Wafa Wangoi na 11 Hok sabab na kaibu goal mga humda may tiba pikre Wafa Wangoi gi goal sing ado ice nawina goal humtan ke atopa goal ani aduna pi manito manachan kibani 11 Hok sabab na kai gi goal ahum ado kuni bikas amadi poitam na chan ke Meza sida Wafa Wangoi gi lamyan ba TS bikas amadi 11 Hok sabab na kai gi Poiton da referee na yellow card book tawke hayeng ahan ba match da MRC Chajing Marin Kong amadi BFC Basikong sanaragani anis ba match da idea sangak from amadi ABC Faidinga ga sanaragani All Manipur Football Association na Sinduna Mapal gi team mari yauna punna team kuntrama thoina saruk yaduna Imphal gi polo ground da knockout basis ta chathariba yankhani pan suba sar churachan singh KC SICBE Memorial Football Tournament hayang nungthil pung amata bada an ba pre quarter final match da Neroka sangakum amadi trukpu nambol ga sanaragani amuram da tournament asida saruk yagada ba mapan gi team mari gi manungda Assam State Electricity Board Guwahati team saruk yararo hade Pawaksaw Madi Konuma Social Development Association Pawaksaw na Sinduna Tha Sigi Tang Mari Dagi Team Taruk na Saruk Yaduna First State Level Junior Men's Volleyball Tournament Association na Sigi Volleyball Ground na pangtuklagani hari Ahoba numita LSA Lilong Amadi IGO Inam Gasanaragani Assam ki Morigaon da pangtugadori ba humpapan suba National Football Championship for Santos Trophy North East Zone da Sarugyaga da ba Manipur team gi goalkeeping coach oina Ice Joy Kumar Khanle hari Khalaba Joy Kumar hayeng ayu pung nipan tabada Imphal gi mapal kangjai bung da lakna ba All Manipur Football Association gi Assistant General Secretary L Jotimoy Roy na thadorok patchol amana khangalak Manipur dagi Tumli Joy Singh Monsang All India Football Federation na Sayya Sigi Project Future India oina khalakle hari Thasigi tang kuntra mathoidagi February 13 fawba Kerala da pangthokadoriba kuntra manga suba National Games da sarugyana ba Manipur gi athletic team amadi rowing team semkre hari Manipur Cricket Association na affiliate toba
Manipur Cricket Association da affiliate tawba unit sing amadi District Cricket Association singna introlusingani taramari amadi introlusingani taramanga session gi oina inter club player transfer tawbagi matam January manga dagi taret fawba oigani haina association asina thadorpa charol amana khangalakli Haukiba December kunipan dagi West Bengal da chatarakiba East Zone National Handball Championship ta Manipur gi nupi gi team na title low grade championship asida Manipur na Assam bu goal taramapal nipan da West Bengal bu tara taret Jharkhand bu kulumdoi tara da Bihar bu taramapal nipal amadi Odisha bu kuntrani thoi tarukta maiti bu pikhe Haukiba December ki tang tara tarukta kunmatoi fawba Jamshedpur da pangthokiba Subrata Classic Open International Powerlifting Bench Press Deadlifting Championship ta India team da saruk yaduna goal ahum lawrkiba Manipur gi Tawbul Ward number 1 dagi Konsam Homeshwari Okpagi Thoram Tawbul Youth Development Association na sinduna Tawbul da pangtokre hauzik ngasigi oiba ingasagi pawda ICAR lamhel padagi phangba pawgi matungina ngasigi khwaidagi saba degree Celsius kunmanga dasmik ahum khwaidagi ingbana degree Celsius tara humdoi nungsita yawba ising manilgi chang ayukta chada marfudra mathoi nungthildana chada yangkai humdoi nongjugi chang nil haujari badamaru bapa mukhana Base Barua Committee ki report ta khudaki oiba thorang sing lokatpada ayaba pire haina Union Home Minister Rajnath Singh na phongdokre Surrendering policy ki makhada tonganba rehabilitation center thamnaba lam loksile haina Deputy Chief Minister Gaikhangam na phongdokre amadi imoinu imabu irat thongni jabagi thoram Manipur gi mafam kayada pak sana pangthoknare ngasigi na ISTV na pizar pawmata solution jare miyeng tabiri basingwa muka hana kurumjare